पाउसिंग पिजरे स्टेट असिगा ताइनबा म्यांमार रोमदा कोविड-19 की अनोबा केस क्या लाखले म्यांमार की ओइना पुन्ना कोविड-19 की पॉजिटिव ओइबा 113 सुख्रे सेक्टर 15 कोमथोखिबदगी इम्फाल अमदि अतै मफमसिंगदा दुकान अमदि गाड़ी थौबगी चांग वांखी अमदे मालेम की ओइना कोविड-19 पॉजिटिव ओइबा मिसिंग लाख 19,994,994 सुख्रे इंडिया की ओइना मियोइ 19,994,458 यौरे खुरुमजरी टाइम्स ऑफ मणिपुर न्यूज मीटिंग ताबीरब सिंगबुंगांगम प्रियाना ताराम नोकचबग लोइनना पाउ संदोंग पिजरी म्यांमार की स्टेट असिगा ताइनरिबा मफमसिंगदा अनोबा कोविड-19 की केस क्या थोलकपना लैंगा की माइकैदगी ngam mafam singda hanadagi hena cheksinbagi matam oire hiram asida TOMTV gi paudamama Manipur ki ngamkhaida leiriba Myanmar ki mafam kayada COVID-19 positive oiba case kaya leire anoba positive oiba case kaya nauna thengnarabanina ngamkhai sing hena cheksina ngak senbagi mathok tari Churachandpur ga tainariba Myanmar ki Tidim town da miyoi manga positive oire Chandel district ka tainariba kaledana miyoi taruk COVID-19 positive oire hauzik phawbada Myanmar ki oina positive oiba case ase punna 113 sukrabani Leibak ani ki ngamkhai gi paringda state asida tainariba border fencing sing lengak na kanna sambal khajinduna athingba thamlibani amadi leibak ani gi marakta naronda miyoi fawdo fawjin tawbasing thingnanaba akanba cheksin thorang lokhalibani Manipur khakta natana Myanmar ga Nagaland Mizoram amadi Arunachal Pradesh state singsu yumlon naribani Tenopol district ki oina su Indo Myanmar border tainabda leiriba porous crossing points sing ayamba thingdenbagi saru loisle aduga maru oina More town gi oina border pillar 77 amsung 79 gi marakta leiba crossing points sing di loinamak thingdenba loire aduna hana masida illegal crossing leiramasing loinamak koi prevent tawba ngame thingiba border fencing crossing points sing asi mikup na hom chingna security force na koi district police MRIB amasung Assam rifle ga loinana kunna kusamna na chamina dina koi section torang kanna lokat poina koi mikup na hom chingna sena dina le aduna asong crossing across the border dagi lansin lapagi chaba mutta leitre hojiki oina gi koi sumna kanna section na honari hoji phawbagi oina sarkar na post toriba lockdown amsung curfew asidasu More gi praja sing amsung Tenopol gi praja sing na district administration amsung police ta yamna phajana cooperation pibiri aduga lemhobiba matam sing sidasu masigi phajana cooperation pibi gani haibagi thaja chepa thajaba lei adna punna mutang honna minaraga COVID-19 asi akhoi areas tasu from across the border or atopa mafam singdagi sandoroktanaba punna honminan si haibasi ai praja singdasu appeal tawjaningi Panbayai state sing asiga tainariba ngamkhai paring asida naronda Myanmar romda pusinna bhonaramba polam kaya amadi ngamkhaida naronda changna bhonaramba miyoi kaya fagatpagi thodok leikrabani Panbaya ba thodok ama hairagadi China da leiba nupi ama tha ama chupna Myanmar romda laklaga naronda state asida changna bhonarambadagi police na fagatpagi thodok leikrabani State asigi oina miyoi ani COVID-19 ki positive oiramba adu RIMS amadi Janims ta laying chatharaba matung negative oibadagi state asi COVID case leitaba state ama oirabani pumnamak asi oirabasu pak chawraba ngamkhai paring asida lenga ki maikaidagi kadai fawba naronda changselakpa miyoi sing thingba ngamgadawribano haibasi Bureau Report Times of Manipur News ngarang cabinet ki mifamna sector 15 da komthok ki bagaloina na ngasi imphal amadi atai mafam singda komthok padi yawba dukan sing hangnakhi ngasi mafam kya da wholesale dukan sing henjang napi yonba sing amadi hanadagi hangduna lakliba pharmacy sing masing yamna hangbagi mamita ki imphal gi khwaramban bazar da wholesale gi dukan sing hangnakhi imphal gi ima kaithal nataba topa mafam singda henjang napi yonba kya laknakhi masida sunatana lockdown manungda hanadagi gari chenbagi chang hengatki Nakal amaramda state police ki maikaidagi mafam singda maram chadana thoglakpa gari thobasing check tawbagi thabak chathaki amadi pot leiba lakhiba sing social distancing thamanki
पंबा याई खोंथांग असी स्टेट असिगी कोविड-19 की पॉजिटिव ओइरंबा मियोय अनि नेगेटिव ओइख्रबा मतुंगदा स्टेट कैबिनेट ना वारेप असी लौरकपने मालेमगी ओइना हौजिक फावबदा कोविड-19 पॉजिटिव ओइबा मियोय लाख कुनमरी लिसिंग हुंबुतरा निपान चमापन निफु निपान सुख्रे कोविड-19 ना मरम ओइदुना लेखिदबा मियोय लाख अमा लिसिंग हुंबुतरा चहुमगा मरिफुतरा मापन सुख्रे इंडिया की ओइना हौजिक फावबदा कोविड-19 पॉजिटिव ओइबा मियोय लिसिंग ता निपान गा चाट्रु का यांखै मापन सुख्रे अमदि वायरस असना मरम ओइदुना लेखिदबा मियोय चमंगा गा मरिफुतरा निथोय सुख्रे मालेमगी लैबाक सिंगी मनुंगदा यूएस ना कोविड-19 पॉजिटिव ओइबा मिसिंग ख्वाइदगी हेनली हौजिक फावबदा यूएस ता कोविड-19 पॉजिटिव ओइबा मियोय लाख तरत का लिसिंग मरिफु तरेट चमापन गा सुमना मा सुख्रे अमदि सीखिबना मियोय लिसिंग निम्फु निथोय गा चहुम गा हुंफु मरि सुख्रे मणिपुर गवर्नमेंट की एम्प्लॉई सिंगी 7 पे अप्रैल थादगी सेल ओइना पीरगनी हाइना लेंगाकना थोकिबा मतुंग इना फंगबसु हौरगनी हाइना ओजा सिंगी अपुनबा एपेक्स बॉडी अमोरिबा जॉइंट टीचर्स फोरम JTF की कन्वेनर एस सोमरेंद्रो सिंगना फोंदोरखले महांगना मखा तारदुना ओजा सिंगी सिनफमदा लैरिबा सिंगीदी तंबंगमदबा फिबम अमदा लैरे ओजा सिंगना मतम क्यादगी तांदुना लाखलिबा AGP दगी GP दा ओंथोपगी ऑर्डर थोकपीदबना फिबम असे ओइरकपने ओजा सिंगना ngasi फावबा हाइजतुना लागलिबा सिसु मतम कुइरे ओजा सिंगना लैबाक की थौदा कयादा मरु ओइबा दायिता कया लौजरिबा ओजा सिंगी खनबिदुना लैंगाक असिना अथुबदा सोइरगा लैरिबा PAC सेमदोकपियो हाइना चीफ मिनिस्टर अमदे एजुकेशन मिनिस्टर की पुंगनिंग चिंगसिलखले आईटी हाइना बगम लैबाक अमा चौखलहनबदा अचौबा दायिता लौरिबा ओजा सिंगी आरोपी की ऑर्डर ngasi फावबा थोकपीदना लैरिबसी अथुबा मतमदा हाइबदी मतम चाना चलिबा था सिगी मनुंगदा थोकपियो हाइना जॉइंट टीचर फोरम ना ऑनरेबल चीफ मिनिस्टर अमदी एजुकेशन मिनिस्टर की चिंचनजरी कोविड-19 ना मरम ओइरगा माइकै कयादा पिरखलिबा सैथेंग असिना चाउना सोहल्लबा सिंगी मनुंगदा महैरोय सिंगी पुंसी सिसु अमने असुमना लुरबा तानफम असिदा मणिपुरगी ओइना महैकोइल गुमना ई-लर्निंग प्लेटफॉर्म असिना अचौबा मतेंग अमा महैरोय सिंगदा पिररी हिरमसगी मतंगदा TOMTV गे अखनबा रिपोर्ट अमा कोविड-19 ना मरम ओइरगा मालेम सिंब थुंगना माइकै खुदिंगमक्ता चाउना सिंगनबा म ओइरकली मसिगी मनुंगदा महैरोय सिंगी पुंसीदसु चाउना सिंगनबा म लाक्लिबनी महै तंफम पुंगनमक थोंगलोनखिबना महैरोय सिंग असिगी मराइबक करी ओइगदगी हाइबुसि अचौबु वहंग अमा ओइदुना लाक्लिबनी असिगुंबा चीरबा तानफम असिदा ई-लर्निंग टीचिंग असिना अमत ngairaba उपाय ओइरकली इंटरनेट की खुथांगदा महैरोय सिंगना युम युमदगी लाइरिक तमनबगी अचौबु खुदोंग चाबा मसु मसिने पिरिबनी लाइचर असिदगी ngaktoknaba honabada thamliba social distancing की चटनबी बुंगाकना चटपा अमदी महैरोय सिंगी तुंगी पुंसीदसु काहेंदना होनबदा मसिना अचौबा मतेंग अमा ओइरनी तोंगान तोंगान बा ई-लर्निंग प्लेटफॉर्म सिंग लेरिबा असिगुमना मणिपुर योइनसु फ्री मोबाइल एप्लीकेशन अमगी सक्तमदा महै कोलना अचौबा थौगाई अमा लौदुना महैरोय सिंगी चाउरबा मतेंग पांगले इंग्लिश ngani tara nipan da hodorakhiba mahai call mobile application asina इंग्लिश ngani tara nipan da hodorakhiba mahai call mobile application asi kuthangda online class khakta natana haukiba chahi singi question paper sing amadi mahiroi singna chamamnaba kaya oza singa tananabagi khutong chaba kaya amasu piribani mahai call da online class sing fanghanaba honabada chawrakna oja yankhai henbana ayuk nungthil khaidana hotnari amadi oza sing asi sel amata laudana mahiroi sing asi gidamak khallaga kathokpa amaga loinana chaksinduna lakli adumakpu covid-19 na maram oiraga thamlakliba lockdown amadi curfew asina tongan tongan ba khudong chadaba kaya amadi mayuknari khudong chadaba sing asi gi matangda mahai call gi managing director PRIYA batana wafam kaya su thamlakli हौजी लेप लेतना अवाबा मायोकना रगजु डे एंड नाइट हौजी अयुक नुंदांग नुंदन नाइट टेक्निकल स्टाफ वाचा रगजु बेस्ट लेवल होना मणिपुर की लैरिबा सोथरगा लैरिबा एजुकेशन कम्युनिटी बु अचौबा मतेंग पांगने हाना थाजबा अदु लैजरी थमजरी हौजी लैरिबा माही कॉल की लैरिबा यूजर्स अतुकी मति हेंगली तवदबु नसे अंगांगसिना दरकार ओइबा डिमांड मैम जे हेंगलकपसे अखोइगी टेक्निकल स्टाफ मैम मतंग मतम चाना यौबा ngमक्तबा हौजी कर्फ्यू सिचुएशन लैबसिना मरम मदुना अखोइगी अंगांगसिंगी डिमांड जे अखोइना पीबा ngमोइद्रा हाइबगी मिपाइबा लैतबदि नते नाकल अमरोमदा लॉकडाउन अमदी कर्फ्यू न मरम ओइरगा माहिरोय अमदी ममा मपा ओइबा सिंगना करिसु मिपाइनिंगाई ओइदे अमदी एप्लीकेशन असिना पीरिबा खुदोंग चाबा सिंग असि मरम चाना निंथिना सिजिनरबदी माहिरोय सिंगदा चाउना मतेंग पांगबा ngamlagani हाइना माहि कॉल की सुपरवाइजर लाइश्रम किरण सिंगना फोंदोरकली
Howzik Mahikol na, one of the free learning application F Oribasna, Ayung din Kagdana, Tonga subject coding Maki concern department Singatanaraga, Howzik Labor Manipuri, Satra Singamati Sotaraba, education Asimating Pang, and nobody the Makta, Mahikol na Ayung din Kaidana, Tabak Satazari, Adona. Parents na right way da season of you have wapam si thamjake COVID-19 na maram oiraga maikai khudingmakta achouba chaitheng kaya piri chaitheng sing asigi marakta ekhogi satragi community sing dasu yamna chauna akaiba piri satra sing asi school kaduna mahi tamba fangdrabanina amata ngairba upai hairabadi e-learning habisina oire manipuri oina su mahi kolgumba e-learning platform sing asina yamna chawba thogai lawduna mahiroi sing asi punsibu kannaba kan hotnari adubu thengnari ba awaba sing asi kokhan birabadi hairiba platform sing asina satra sing gidamakta mateng pangjaba sida yamna hena khudong chaba oigani haibasi chawna thajaba leiri video journalist Naresh Kaloina paudum jariba onal samadram Times of Manipur News Imphal Samurau mamang lekai fauduna cheliba Imphal turel torban asi ikhang khangogdana ngase yog fit Chatret Chanipan Lom Namtharakibana, Lambi Chatok Jacinda Chauna Kaiba Oide, Turel Torban Asigi Mafam Kianing Kairakpa Amadi, Namthakibana Mafam Asigi, Miami Piper Poknari Amadi, Chatok Jacin Tobada, Kudong Chadaba Mayoknari, Hiramasigi Matanga, Samurong Mamang Lekai Chaukat Torang Lufki Secretary Ice, Sham Kishorna, Lakadori Banong Juta Sidadi, Hairiba Torban Asi, Kai Kiba Yabagi, Akiba Lady, Maramaduna Hauzik Valley Balengak Amadi Mari Lena Baloisanga, Atuba Matamda Miding Changbi Haina, Fongdorakli. Mafam asi Imphal West District ki Wangoi Kendra ki manung chana laiba Samurong Mamang Lekai Imphal Turen Pongbani hariba mafam asidagi phut chatre channi palom chatharaga namdhaba yauna ikang khaudana sekhar pasida yamna arubu phibam da leire nungju tha ising chau laktringai da mari leinaba Manipur government gi angam mathau singna ming changbi naba poni chingkhimjari Thangmaiban Hizam Lekai Koireng Colony Dangasi Amukona Koireng Colony Youth Club ka kusam narga Asan bayum singda leiba miyoy singda cheng yen thokre ngasigi asi tharaga hauzik fawbada amukona asan bayum da leiba miyoy lising mari hena cheng yen khre hairi amukona paring naina chatharakpa rent ta leiba singda cheng yen bagi thabak asida mafam dugi local club singna maira paibi luf kyana mapung phana mateng pangbiri masigi damakta su amukogi maikai dagi thagat fa phongdorakli Imphal Turelgi Paring the Laiba Ibudau Pakang Bagi Laifamni Haina Tazanariba Samurau Mapagi Amukta Kankidri Haina Riba Turel Mafam Kankibadagi Lamdam Adongi Miam Nami Paina Hori Hiramasigi Matangda TOMTV Gi Pogda Mama Adungai anganba matamda ibudhau pakhangba sana khomdonbu kangla tamna Imphal Turel khongnungda pena khongduna pukhalakpada pena chaiding tatuna semlingaida ibudhauna leptana sum chatkibana samurau yaurabada ibudhauna panduna laikiba mafam Imphal Turel ihan asi amukta thoktriba maongda kangkhibana kari karamba awaba khudong thiba thoglakadage haina maitai lainingbu thajaba samuraugi miyam mipainaba poknare Honglakliba fibam asigi matangda ibudau samurau lakpa pakhangba thaugalupki secretary na wafam kaya thamlakli Pai me amne hena khangbire leiba loina mangna pena semi ngai da samurau yowi haiba pauroma idona kakapam khuba moiriba mafamji hauji ikang thotuna hana amukto woida fibam da woira pasida leiba si kari woida ki haiba dusu ki daba aidigi pakataba ngamde masi akhang hai leiba ki Pandilosang wero ama wero mayam na tanaraga wero phibam ji kamai to bujano idhau nehek sama bujina kakat bam khubam ji turian ji ikang thokna tori base tungda kari phata wero kadagi haibatusu akoida akiba phauji Hauzik Malemgi oina honglakliba amadi mahosagi khal kaitharakliba asi karidagino haibasi akhang ahei singna thambirakpagi matung inna umang kokthokpa amadi uwa yanthatpa asina asoba maram ama oiri laingakna amadi mari lainaba loisang singna phanayamna athingba thamlabasu singda uwa yanthatpa asina tungda sidagi hena khudong thiba kaya oirakani haiba wafam thamlakli
turel asida tangduna hingliba miyoi kaya khunja kayana asumna turel ising kanglakpa sina oirakadaba awaba singi mipaiba fahori singi mafam singda uwa yanthatpa pat sing mangsilakba catchment area sing lairaktabana ising matam kuina tungpham laitaba amadi nong khajiktang subaga khudaki isau thokpa asina turel sing kangbagi maram ama oiri aina aikogi singi idauji matik magun sigi matang sida turen sathini manipur ki khwaidagi maru oiba turen imphal turen kanga paiba sa awabagi masan haji ahan sinara mada lokta khara sarani haidu lokta chu sing mayang tare asa lokta ta laiba kunang dianga mathau singa salai tarekki mapari mamam singhina to haiba adagi ni thongno to ngiwa isam jawe hi do ising leitragadi ngak masak urapagi condition lakpa yai habagi khuna thajaba thami asumna awaba kaya si mayok narakringaida lamdam masida lairiba miyamna su uwa maram sadana yanthatpa si tokpagi matam oire amadi laingakna akanma mieng sangpham thokle maihorol dagi lamdam asida laijarakliba mahousagi khal asi kahendana thambada lamdam asida lairiba miyoi khudingmakki thaudang changi Ibudau pakhangda samurau lakpagi laifam leni haiduna miyamna khurumnariba mafamasi amukta thokhijiba mongda handak chahi yoina ising kanglakpasina laibaga sida kari thoklakadagi haina khunja singmi paina hore camera person naresh kalone na TOMTV ki damak paudam jaribi asapriya lorembam TOMTV news Imphal Turel samurau Nungsai Chiru Bungte Khulen Chirugi Tonganba Khulsingdagi Bisnupur Awang Government Primary School da office hangduna laiba COVID-19 Relief Committee Bisnupur headquarter da Chingda hoba mana masing sing mateng pangkhrei Nungsai Chiru gi pastor Reverend Akung Chiruna ahal laman haktaktagi tengbang naduna lakliba ching tamgi mari hena sesin nahana ba isorna su tanja pibire masana COVID-19 gi matam su loikrasanu fongdolaki COVID-19 lanthengna bada lengak na lokhatliba thorang sing sogat poina wangu sabal dagi social worker Sanjoy Ahanthem gi mideng makhada Sanjoy Ahanthem COVID-19 combat team na COVID-19 dagi ngakthok na ba kumbi kendra gi miyam da hand sanitizer amadi face mask sing yenthobagi thabak lepa leitana chathari Sanjoy Ahanthem gi mideng makhada surgical mask leiraga yelambadu hojikti mahakki mayamba Ahanthem rame amadi khunjamayum Dhaneshwar anina Haukiba thasigi taruktagi yumda tuba hoduna miyamda lemna fangali Moirang Kendragi ex MLA M Prithibi Ras ki mideng makhada Moirang Block Congress Committee na sinduna Moirang Kendragi manung chanba tidim lambi gi paring da tariba khulsingi imung singda chana batengbang polam sing asi anthokre ex MLA M Prithibi Ras na lengak na lauthokiba tha ahum leptana miyoy amada cheng kg manga lemna pigani haibadu Moirang Kendragi oinasu Kendra sigi MLA na khara thuna pihaningi haiba wafam thamlaki masida sunatana MNREGS ki kusuman mangjongna na pithok piu amadi lomi singda harna chingba marang kaina fanghanna balenga ki pungning chingsilakli Thangge AC gi manung chanba Moirang khunong maning lekai da leiba masagi chahi humbutara helaba hogat kangkhatpa ngamdraba miyo ema Manipur Pradesh Congress Committee MPCC gi President M Okendro gi mideng makhada party gi maikai dagi ngasi chanaba polam sing amadi shell gi tengbang pikre MPCC gi General Secretary shu oriba ex MLA Moirang AC M Prithibi Ras amadi General Secretary Punam Rani anina luchingba team amana tengbang polam sing adu lekai gi miyo sing yaungna imungda khusinaki Thasigi tang taramarigi ayuk pung taruk taba matamda Te Tangnom Village ki sarukta leba National Highway 102 bypass road ta senior funkiba Thangjam Deepak ki misi SP Tengnopal gi mideng makhada Tengnopal District Police na marik chumna thiget piduna misi sigi maram chapchana puthok pibagi damak Mitai Council More amadi misi sigi mayokta sengkiba JAC na SP Tengnopal amasung investigation team bo haingai leitana thagatwa fongdurakli Misi isi matam chana thigatpa loiba maramna kangluk masel gi marakta lana khanaramba amadi thajana daba leiramba khudingmak loina koklei maramasana misi isi thigatpada mateng pangkhiba khudingmak MCM amadi JAC na haingai leitana thagatli haina MCM na thadorakpa cherol amada fongdorakli pawgi marakthana tembe break am logjari khanghanjaba
lamjingba Hospital and Medical Research Institute Private Limited na hauzik oiriba khudong chadaba kaya asigi yenglaga miyam gidamak hospital asigi maternity ward pung kunmari hangduna miyam gi thogal tawjaragani adumakpu hospital asigi atopa department singdi service lepchagani hospital asida lakchungi mamangda makhada pijariba contact number asida han appointment lobiyu amadi patient ka mioi amadagi hena loina biraktanaba khanganjari ba lamjingba Hospital and Medical Research Institute Private Limited, Rims Southgate, Kombirai Kaitel. Contact number 8258967890. Breaking matungda mayam ba mukhana taram nokchari makhataba pau pizari Divine Light Club Yairipok Bisnu Nahana Konba Yumthong Khudingda Leiriba Nongmagi Suza Nomjaraga Hingliba Miyamda Lockdown na maram oiraga awaba mayoknariba miyoisingda chana thaknaba polam sing yenthokre Tengnopal District ki More dasu ayuk pung taruk tagi More Kaithel da leiba grocery dukan sing yauna tongan ba chana thaknaba polam sing yonba dukan hangnaki amadi pochai leiba laknakiba mipung khudingmakta face mask sing Uptuna pochai leiba laknaki phibam sing asibu yengsinnaba Tengnopal District Police ASP TH Bikramjit SDO More Irengbam Dinesh Kumar amadi atai makok thongba officer sing su laktuni yengsinki Nakalamaramda Additional SP More Operation M Amitna ngasidagi lockdown khara komthokliba sida Tengnopal District Police ASP gi mideng makada police personnel singna miyambu social distancing thamduna cooperation piba face masks na hanba sing asibu thabak oina pangthokpada More gi CSO sing yauna miyamna chawna mateng panglakpada thagat pafongduki Kagi directive ki matungin na koi lockdown leiba amasung certain essential commodities ki relaxation piba si koi More da su amna successful na bagi police na amna Tengnopal SP ki supervision makhada ya fazana implement tawri hajani amasung COVID-19 ga mari na bagi tabung thokpa social distancing bo ero mask khanu bo ero ato pa darka leiba bagi lokam to step na su yam success na tawjari amasung masida akogi civil society organization amasung More prajana su yam chawna mateng pangi Ngasi More da leiba maitai leikai mangada sola naraba ahalsing amadi awaba nanglaba imungsingda More da leiba lining thausana mahi puya santok loop More gi member singna leikai mangada koina chatuna yumda chanaba pochai khara mateng pangkhre Lockdown toksin khibadagi Manipur da hanba ngamhodraba Guwahati da leiriba Manipuri singda Thaunauzam Santi Kumar amasung Guwahati Rasbari Manipuri Basti gi miyamga khusamnaraga awaba mayoknaraba Manipuri masa singda chana thaknaba polam sing yauna relief material sing yenthokre panba yabadi Guwahati gi Pratiksa Hotel da leiriba Manipuri sing amadi ambulance ta purakpa anaba fawba yengsinduna mateng pikre Manipur Bhavan ge Residential Commissioner PK Mishrana Hauzik Fawbada Delhi da COVID-19 namaram oiduna panduna leiriba Manipuri listing aniga chatrat romda chana thaknaba polam sing fanganba ngamkhre haire ngasi TOMTV gi Delhi gi pawmi Birju Rekha Samonga telephone da wari sanabada wat hauba miyoi sing da su Delhi da leiriba Mahiroi gi loop sing amade atai civil society organization singa khusamnaduna relief material sing yohanana ba thabak paikhatlagani mahangna makhatana fongdorakpada mateng asi tongan ba miyoi kyadagi mateng panglakpadagi mai pakna yohanba ngambani hairi I am a housewife. We are not working and we are not getting paid properly. And I am from Ukhrul. So it is getting so much difficult to even go and buy things for us since we are not getting paid properly. And now they are helping us a lot, and we appreciate this a lot. Manipur Bhavan degi through Manipur government gi kano degi yen birapas minor relief kano to boje khoyam nungai jai da lai jari ba khopuno mangna survey en buzu yamna thagatai aduga sinbi ba volunteer lo ba me am buzu appreciate highly appreciate tawjai. Actually, I don't want to go on TV and all that. That is just for the authentic source that how many places we have reached out in Delhi and
how many students so far? Like, I just want to know it from your side. Okay. So what I do record on WhatsApp and send to you. No, you can just tell me now. Yeah. When you want to know the number of people, Number of people and the place that you have reached out so far in Delhi. Yeah, we started around the 2nd of April. Mm-hmm. And we started first with Gurgaon. We covered about 200. And then we reached out to Delhi also, Vasantkunj, about 100 odd. Then we did about 450 in Vijayanagar area. And Maharani Bagh site also. Munirka we covered about 400. Yes. Maharani Bagh we did about 500 approximately. And yesterday was Kotla. Yesterday was day before yesterday was Narayana again 500. Yesterday Kotla was about 500. So total we have, as per our record, we have about 2,800 students so far. Okay. Students also and some families also who came forward. So we didn't discriminate, but majority is students. TOMTV na akhanana laukhacharakpa adomgi khonjalgi thoramgi khuthangda miyamdagi tongan wafam kya phongdok pirakpa leptre karamba miyoisingna karamba wafam sing thambirakpage habidu miyam puna amutang taminasi. I'm sending this voice message so that the helping hands provided by the villages of Barak Range, that is Rianglong and Konghung villages of Tamai subdivision, Tamelong district, does not go unnoticed for their great deeds towards this COVID-19 lockdown. As there is no media coverage in our region, therefore I would love to really express my sincere gratitude to the villages of Rianglong and Konghung village of Tamai subdivision for providing relief material to the Tamai headquartered denizens of Tamelong district with lots of organic vegetables which are grown in their own farm during this time of hardship. Though I cannot give them anything back in return, may the good Lord bless you all in everything you do for your outstanding work during this time of trouble due to COVID-19 lockdown, and may you be a successful and prosperous person in your life. May God bless you all, Rianglong and Konghung villages. Thank you very much. Ngasi ukfong na kiba pause singda kari maro iba pau yauri bagi habdu mayam puna muk khaminasi. Sangai Express lockdown manungda sector tara manga gidi komthokre komthoklabasu miyam na advisory ngak na chatpiu police patrol car mapan khusina khre aeroplane da purakhiba kwamana dispose torogani kwamana polang tarani thoi mai thakre pokna form sector tara manga gi oina mi ahum fawba lockdown komthokle class 11 promotion piragani minister singi talab chada kuntra kaklagani miyambu lockdown da chakhaw gi lan thengna hale rpf kanglapat ki yot ki railing huran khibagi police da wakat khre government ki home delivery gi thoksil miyam da chamam na hale mumbai da journalist yankhai humdoi covid-19 positive oire iraibak Hiram tara manga da mi ahum fawba lockdown komthokre miyam punbada social distancing ngak pagaloina na mask uppkadabani covid-19 gi mitop changlakpa thingna bangam khaida khaba sambal Myanmar lan mina thudek lamlei mi hatpada chenaba fare police ta mana pikre minister gi talab relief fund da tengbang khre naharol gi thodang State Cabinet na mi ahum fawba activity tara manga komthokna ba waret laukre State Government ki office sing hangduna thabak suba horagani Radeshyam State Cabinet na COVID-19 thengna na ba minister singi thagi talab chahi ama chada kuntra donate tawbada yanakre COVID-19 nabagi achum arangi paw mari leinaba authority dagi confirm tawbiu Chief Minister na Manipur Police Patrol Unit ki dama Toyota car mapan amaga khusinakre COVID-19 gi patient negative oikhibada RPF na thagatpa phongdorakle sana Bak May ahum fawba sector tara manga da lockdown komthokna ba waret laukre lau singu ga mari leina ba thabak sing asidagi hona ba cabinet na ayaba pikre miyam tinfam da hidak manasin na ba chairak piragane employees singi me jun gi talap pi bangamloi Ichel Express
State Cabinet mifam na ngasidagi essential item yonbasing yauna public utility service taramanga komthoknaba warep nakre. COVID-19 na journalist singdasu landarakle. Mumbai da yankhai humdoi, Tamil Nadu da ani positive oire. Governor na district commissioner singa video conferencing tawduna wari sanakre. Thawbal da miyoi mari nauna quarantine tawkre. Maulana Abdul Rahman nongmanini gi manungda discharge tawragani. Huyan Lanpao Manipur COVID-19 free state oire India da sikhiba chamanga ga marifu sure case masing lising taranipan ga chaniga marifu taranipan yaure lockdown gi athing bahiram kharada komthok hankre wholesale market sing thong hanglagani pass paidana gari thawtuna chatpada athing ba laikigani Mumbai da paumi yankhai humdoi COVID-19 positive oire minister singi tolop chada kuntra CM's COVID-19 relief fund da hapna balet nakre Aroibada maroiba pau amukana pizari. State asiga tainaba Myanmar romda COVID-19 gi anoba case kya lakle Myanmar gi oina puna COVID-19 gi positive oiba chamaga taramapan sukhrei. Sector tara manga komthokki badagi Imphal amadi atai mafam singda dukan amadi gari thawbagi chang wangki amadi malemgi oina COVID-19 positive oiba missing lakh kunmari lising humputara nipan chamapan ga nipan sukhrei India gi oina mioi lising taranipan ga chatruka yankhai mapan yaure Hauzik ki wenadi Manipuri pau matang sida loisinjare mideng tabiribasingba mukahana khurumjari